Hello everyone, welcome back to our new video. Ngasidi aigi KHURAIFASHIONSTUDIO hairiba dukan sigi maramda ai video thagasarake mayam video se loibu yengbiyo somsongi kanaba video ne aina semjaraise adu mayam aigi winter gi article anambana di loiset kharam ne adu khara lehaw stock ta khara lehawri ba haitare pot khara je ai uzik kano gi si coming festival YAOSHANG je sigi damak ai offer talk jage mayam khudong sabase athuba matamda la lawbiyo haijari I see only 1 week kumba I offer talk jage adu ai video se ngasi de yeng ba haitare subscribe to bidrba misingna subscribe to biro have the video sida ai dukan gi maram do or so ama entertainment ama program or so andum kana ba mayam gi kana ba ai andum thagasa rake aduga dukan gi matang da anoba article la ko jo ai andum upload to jarake adu mayam makata na yengina se ai posting je price to ga ai andum hakachara ke oji kana ba do mayam nomina yam khudong sa phai tare khudong sa se uchajar ge mayam apa ma don dum yeng biyo ai oji si varsity si jiket da ai ahamba sida yolamize lising amaga chahum yolamane 1300 yolamane oji offer oina somda aina pigadaw se only 800 Chanipanda ay uzi yon toksari si manung de super yawne mayam yembiyo si anamana di loisa kharne uzi stock to le hawa kharane aduga next kida se pam engine si super yawne mayam ay listing amaga sahum de yolambane uzi discount ina 800 ta mayam yonzari next usar ke mayam apam yawboda dum khanbiyo si Sungsoi soi dena songi khudong sabse mayam athuba matamda la aga lawbiyo haijari palm engine yam yawre sisi songi mapu oibiyo zik discounter ngais da mayam apama do lawbiho haijari aduga banba burigi sweater si sweater je ahamada ai 750 thousand bane uzik tangkhai hena taraga 450 da uzi yonjari mayam si jo khudong saab do log jo ho mayam si pocket yawi si offer ni ko offer uzi 450 da mayam aduga sigi windproof jacket se ai usarake adu si mataki sina fila windproof jacket fila ne aduga si sina Chicago bull jacket ne masi aina aham di yolam da filaze 700 yom mane aduga si Chicago bull jina 800 yolam mane adu ziuzi offer da mayam gi khudong sa ba haitare offer da zi 550 da ine yon thokse adu mayam khudong sa zi logi ho haizari 550 only 550 si market tabu sumaina ka superior ro ya ina uzi yon thoize mayam apam yori andum athuba matam da lak yo hai aduga sigi hoodies da faryaw bize aina hamada si 500 gram mane uzi 450 da discount dog zari mayam i chen yaw ba hoodies haitare chen yaw ba hoodies se ai hamada 650 yo lambane uzi 450 da mayam 450 da ai discount dog zari adu sigi khudong sa bisu mayam apam yawri athuba matam da lapiyo article khar dangai re stock to le hori sing anamana di loi sakram ne duga sigi tracksuit haitare Nike tracksuit mayam yengbiyo tracksuit se aina han ba thajaram bado si je lising amaga chahum 1300 na tharam bane uji offer waina sida 800 ta mayam yon thoksare aduga uji sweatshirt yengbiyo sweatshirt se aina hamada ai si 500 ta loi thadok saram bane uji discount waina si 350 da mayam discount aduga denim jacket sigi denim jacket far yawi se aina hamada tharam baji lising amaga chahum mai thajaram bane adu uji article khara lairi adu sigi mapu oibi ho sije aina chumnagi sanipan da thadok sari uji 800 ta Armani je sisu aina lising mo thajaram ne uji offer oina sanipan da discount tawjar aduga mathang da si Zara gi windproof ki jacket haitare Zara gi jacket se je aina amda lising ma na thajab ne uji mayam gi dama discount tawjari 800 RLC windproof jacket je si furs yawa si je ai lising ma yon jar ma je uji sanipan da ai offer tawjari aduga sida lairiba hoodies sing je yengbiyo
This thing say aina ahambada sise 500 yonjaramane uzi discount oina yakshangi damak discount oina I see 400 yonjari mayam kana waze mayam athu matamda laaga lawbiyo aduga sida far yawbasina 450 oiba far yawbasina 450 di yomba hana 500 yolamado du sida su laire udis apamba yawban dum khanbiyo udis thing say ai 500 yolamado uzi 400 loi thadu aduga sida pump jacket se aina ahanbada si lisinga mada 1000 na tharambane uzi of mayam gidama offer oina 800 ta thadoksari mayam apambala andum lawbiyo manung de zu phar yawbani ko pocket ke lo yawe aduga sigi Adidas jogging oina yawbai Adidas chen chingba mayam na chen chingba haldo adu sise mayam aina sida thajari se 650 only 650 kitang sida zulaire machu article khara lai se machu black daily gray se olive green lai mayam apam dum habiro aduga sida Adidas ki windproof ki Adidas ki jacket sida yali se sisu aina ham de lising thabne uzi sanipan da thadok sare mayam apam yawri andum lawlak yo aduga ai koigi yaoshang haitari yaoshang festival sigi damak lakwa t-shirt article khara lai mayam apam bi awde ndum logo lakpiyo sida ai usarake sise 500 admai taro thabne aduga sina 300 thai mayam khudong sabje lobi ho haijari aduga sida lairiba khanghausing haitare khoigi stressable joy bakwa stressable joy adu jokas kumba khoigi nupi na jo number kana taw ya ba som site che nupi number ogini sise ai ahama da 400 thadok sarambane uzik 250 da thadok sare mayam apam bi hori athuba matam da lobola piyo aduga sida nupagi fraction ba dagi kanozing sina kogi 450 ne sina aduga happen da kwa happen da puma si happen da only 350 kitang ne mayam aduna athuba matam da khudong sabse lobi ho haijari somsongi kanaba somsongi apamba athuba matam da laga yengbiyu lobiyu mayam somda aina khutchina jari haijari adu mayam video se loibu yengbi paita maksu mayam bo haininga lekten thakasari adu mathang ge next ki video da ai ano article mayam ju thakasarke adu kanaba mayam adu sungsoi soidena somna no ba ye video se da sangbira poita di subscribe tawbiro aduga ai busu amuk matangi video da ong thengna se mayam everyone take care bye